पुनःपो खुरुमजरी वीडियोगी टाइटल असिदगी मयामना दम खंगबिरमलगने ने खंजै ngasi topic asi karigi matang dono habadudi adubu hairiba Kaladan project asiga hauze ekoi Manipur da thokli birang asiga mari leinari bra haibasini hangba yaba wangasi adubu masi laktringeda hariba project asi karino masigi details ana kangminase Kaladan multi-modal transit transport project KMTTP mayamna samna Kaladan project haina khangnariba project asi 2008 ta India gi external affairs na Myanmar government da propose tawduna official oina yanaduna document na chingba sign tawnaki tasengbadi hariba project asi yamna liro project amani masigi ahanba blueprint puthokiba asi ngasidagi chahi humpurongi mamangdagini India gi yamna maming leiraba legendary journalist BG Burgess hariba miyoi asina around 1970 gi swaida puthokibani hari mainland India haibadi India gi atai state singdagi northeast ki leiriba state sing asida kangfal gi lambida la ke hairagadi West Bengal gi town ama oiriba Siliguri hairiba mapam asida leiriba Siliguri corridor natragana chicken neck haina khangnariba mapam asi faurga lakpa darkar oi masida northeast purakadaba maruiba potchai khudingmak masi faurga lakadoribani aduna hariba mapam asi India gi oina geopolitical aduga geoeconomically yamna maroi masi sumnagi 22 km rom tamak pakpa apikpa area ni masigi akoibada border share tawribasi country ahumni Nepal Bangladesh aduga Bhutan ni loinana hariba matam aduda Sikkim su India gi manungda leiramba state nate 1975 ta India da merge tawkibani aduna 1962 amadi masigi matung Chinese aggression yamna kanna leiringai loinana matamdugi East Pakistan hojikina Bangladesh na chingba leibak sing asi leibana haiba lambi asi yamna kudong thiningai oirakpa maramdi masibu control tawduna karigumba kat tawkiba taragadi northeast ki state sing asi India dagi totally disconnect tawkigadoribani aduna asiguma situation asida India gi military natragana masigi equipment sing asi northeast ta transfer tawba haibasi yamna aruba fiwam ma oigadoribani aduna Indira Gandhi na prime minister oiringai matam 1970 gi swaida masigi mohut sinba yaba alternate route or lambi ama thiba horaki asumna Kaladan project asi paikhanabagi wakolon asi lakhibani adubu 1971 India Pakistan war gi matung Bangladesh form tawkraba matung da phibum khara phagalakpadagi masigi plan asi amuk lepki adubu Bangladesh ki government change lakpa Khalida Zia na prime minister oirpa matam masida India Bangladesh ki relation asi kya phalaktaba maramdi mahak pro China ni aduna hairiba matam asida amuk Kaladan project ki maru oibasi amuk nahuna na ningsinglakpa sumai tawdana off on sum tawrga laki adubu finally 2008 ta hairiba project asi Myanmar government ga yanaduna agreement na chingba sign tawnaki adubu 2010 dagi masi thabak oina pakhatpa horaki tuan ba maram kya dagi hariba project asi loisindana laki adubu ikuidana 2017 da Doklam gi incident Chinese singa stand up tawkiba adudagi mamangda lela tarum lagasu masidagi thabak se khangyang yangna paikhatpa horokibani maramdi chicken neck ki lambi asi threat leiba kaigumba kakhragadi haibagi aduna masigi alternate route asi active oidaba yaraktaba masida northeast ta tongan ba supply kya ama puroknabagi security point of view dagi oiba yai natragana civilian point of view dagi boirasu hariba project asi Myanmar da chenba Kaladan river turen asida maming lauduna thonba project ni project asida changadaba budget magi estimated cost asi 2008 ta around 536 crore oigani haina panarami adubu masi delay oirakpa maramna 2015 da muk Indian government na masigi cost asi 2904 crore rupees approve tawki hariba project asigi maroiba stage ahum leiri ahanbada Myanmar da Sittwe port saba masina Kolkata port ka connect tawgadoribani samudragi lambida aduga ani suba stage ta inland river road ama semba Kaladan river da masina Paletwa fawba 158 km sangba aduga ahum suba stage ta 110 km sangba lambi ama semba Paletwa dagina Jorinpui fawbagi project asigi matungina Kolkata gi seaport hithangpham dagi pochai mayam ama puraktuna northeast ta yohongadoribani aduna Kolkata gi seaport dagi samudra gi lambida around 539 km rom laklaba matung Myanmar gi Rakhine State ta leiriba Sittwe port asi phawa purakadabani hariba si hojik loisanduna fully operational oirabani loina masidagi amuk Kaladan hariba turen asida kilometer 180 rom turel gi lambida puraklaga Chin state ki Paletwa hariba ofam asigi
turel gi torban asida thagadabani masisu mapung phana loisilabani masidagi len kangphal gi lambi da muk India Myanmar border road tana around 109 km sangna Mizoram gi border Jorin Pui phawba porakadabani masigi thaba si hojik kana paikhalibani sigi matung dagi muk 100 km sangba lambi amada laktuna Mizoram gi Longlai hariba afam asida puraktuna Aizol na chingba mafamda pukiduna masidagi Assam loinana atei North East state singda muk posai sing adu yohon khigadaribani project asigi chorak pasang basi 907 km romni hariba project asi 2008 ta commission tawjaragasu 2010 dagi thabak oina paikhat pa hoki loinana 2014-15 da loisanaba target tawki adubu loisanbudi ngamkide masigi matungda Narendra Modi gi lengak laki loinana hana look is policy gi manung channa lerambadu act is policy on karo matungda thabak kaya ama paikhalakpaga loinana masi 2020 da loisanaba muk target tawki adubu loisanbudi ngamkide adubu aroi boina 2023 da muk loisanabagi target tawki masisu muk covid pandemic amadi 2021 gi February 1 dagi Myanmar da horokhiba hauzik phawba leptana chathariba civil war military unta amadi rebel singi tongan ba ethnic group singa songnariba civil war asina maram oraga hariba project asi loisanba ngamdana laki aduga hariba Kaladan project asi India gi yamna maroiba project amani act is policy amadi Southeast Asian countries singa India ga connect tawnabagi yamna strategic oiba maroiba project amakhakni amaramda masigi atopa angle amasu lairi madudi hariba Sittwe port asiga yamna naknana China gi economic corridor China Myanmar economic corridor oina hithangpam port amasu sagali jet view haidana aduna Bay of Bengal da Chinese ki presence asibu counter tawnabagi damakta paikhalakpa India gi project amasuni Kaladan project asi aduga ngaklibadi fana yamna problem leiragasu China gi project asidi Erang manung oiragasu lepa leitana damak thaw paikhali adubu India gi oinadi paikhatpa ngamdribasini aduna hauji maruiba afamdi India na makhoi gi project asi kaidana bhonabada Manipur gi chahi ani phajalakadarwa Erang asi sendana thamba manbagi fibam ama urakliba asini maramdi Sittwe port amadi Kaladan river na leiba Rakhine State pumbasi hauzik rebellion group Arakan army na fully control tawduna loksinduna leikraba jaga amani hauzik western border Bangladesh ka tainariba saruk sing pumbasi Arakan army na hunta gilan misingbu takthok kraba matung makoina fully control tawduna leikrabani even hauzik tongan ba news platform singda Arakan army na Bangladesh ta attack tawduna makoi gi lam kya ama loksalakle habagi pau kyama phongnarakli adu masi kyam yamna chumlibano natragna lalibano habdi khangbunatri aduna Kaladan project na fawraga chatkadariba lambi sing asi Arakan army gi control makha da leiri adubu makoi gi spokesperson na hanjan phongdokhiba leire India gi Kaladan project asi complete tawba yagani makoi gi maikai ayetpa karimata piroi haina adubu war zone da thabak paikhat paibasi problem kyama dumak face tawba tabani masina project asi thinthabagi maram amasuni Myanmar da leiriba tongan ba rebellion group sing asigi manungda khwaidagi mapangal kanba group ahum leiri ahanbada United Wa State Army mathangda Kachin Independent Army KIA aduga ahum subada Arakan Army AA hariba ahum asini masigi matang sei oja Dhanabir Laisramna Impact TV gi manung hutna da phongdokhiba wafam mate ada yam maroina sitor se khoi sanabi badumaina AA se Arakan Army jam kalleba Myanmar da quite the colors Arakan army ga aduga sahi kenu ga neba koi three border hutta yaw Kachin ji ga se Kachin ga se okay aduga sahi Rohingya ji di Bangladesh na fuza training phajam pi neba adu hoji Rohingya gi saruk tu ga Rohingya ga Arakan ga neba sigi ji yam kana thingi se adu da mui myam ji mu sigi bel sida Chin state ki ade Kachin gi Karen gi San gi ada Arakan moi lo influence to neba adi PDF ki manung da yauk de moise tongan leiraga moi ji influence to ba moi ji tina bhai se Kaladan project se success hoine ga chance wange ba okay adi moi ga yana bais aduna India haiba rebellion group sing asiga yanaragadi masigi project asi mai pakadoribani maya mamangdadi project asi North ki development tawnabani connectivity henganabani hairi adubu masigi marumda India gi aronba agenda ama leirabra haibasini hangba yabo hangsi
maramdi Mizoram government central government gi mayokta Myanmar gi refugee sing asigi matangda tauningba dum tauri refugee camps or shelter kaya ama hangdoktuna leiri loinana free regime movement handak center na thingkiba dusu janaba yaro haina yam kana yeli handak tasu Mizoram gi CM mahangna America da ngangkiba magi speech ama viral yamna satkibadu mayamna soidana thingnabiramgani makoi gi oiba tonganba country ama sembagi wakalona duma phongdoki madudasu center na kaisu haiba ngamde makoina tawningbada tawba hainingbada haiba maduda India government na dum tuminna yengduna taaduna lei masigi maramasi Kaladan project na oigadawribara haibasini aduga maromda Mizoram government handaki Manipur tholibi rang asida cookie singda direct oina fully support tawe haibasidi mayam loina khangnarba wafamni Myanmar da makoi government na officially recognized tauba indigenous ethnic groups 135 leiri makoi bu national race nipan da punsinduna leiri makoi sing adudi Burman Kachin Kaya Karen Chin Mon Rakhine Amadi San haidana haiba sing asigi tongan ba ethnic rebel armed groups around 130 rom asinani hauzik military untagi mathakta lan hauribasi luinana makoi gi mapangalasi kyamu yamna kan kharge habu ayamba Myanmar gi saruk-singdi hauji makoina paisilabani over 200 plus military camps sing capture tawkrabani loinana UN da phangba report ki matungina Erang asina haurakkiba 2021 dagi hauji phawda 3.3 million peoples habadi mioi la kuntrom do hena displaced tawkre haina leiri aduna masigi manungda Bangladesh amadi India gi maroina Mizoram amadi Manipur da illegal immigrant mayam amadum changsin khrabani on record ta leibadi khara khaktani aduna hariba illegal immigrant mayam aduna Manipur gi hauji birang asigi khorupagi achouba maram ama soidana oigani haibasini matang asida ngasigi video asi loisinjage video asi informative oi haina khanbiragadi video sibu like share loinana channel asibu subscribe tawba kawbiganu matungda su kanaraba video kyama puduna laksage punamopu tasi khangsi maikedi kai kuno bachari